Sirui Lili Festival gi Paulo Bachapa Matanda Manipur State Transport Bus ta Manipur Thari Budu Thokadani Haiba Thodu Ama Thokraba Matung Maduna Baho Oraga Hujiksi Manipur da Tuan Ba Mara Paibi Imaibel Mahirui Sina Khongjang Sina Li Khongjang Singa Dugi Manungchana Ngasi Kurai gi Akobada Ladiba Tuan Mara Paibi Sing Punsanduna Hariba Make Adungi Miamna Imphal East District ki Deputy Commissioner gi DC Office ta Thomjinnaba Hotnakhre adubu Porompat Traffic Point Mayada Rapid Action Force State Security Force Singna Hariba Yamlaba Imaibel Sing adubu Tatuna Tangki Madugi Matungda Miyoi Khara Khangatuna Deputy Commissioner gi Office ta Chathanduna Wari Sanaba aduda Imaibel Singi Mihut Sing adugi Maikedegi Hariba Thokhiba Thodo adugi Matanda Yaningdaba Phongdopko Loinana Tonga Tonga Wafam Kayasu Thamlangki Hari Tungda Miyoi Sing adu Thorakpaga Loinana Irang adu Laksinki उसको मणिपुर की वांग में चाहिए नहीं तो उसका वजह क्या है सबको बोलना उसको पता ही है सबको चलो